Kuina Panguada Mayam Husi, a Queen Sally was there, Irawat Sheitha Eshei from Eshei Changdamnaba, Eshei contest, Eshei Shapa contest, Haitare, Adugi promotion number gi Biju da promotion Naba, the advertisement on the Biju, Adega Arbinga, Ejega. Ado first when Biju say both the my shooting spot Salaga, Namuduni, Ado Korean work Padana, Ejega, Arbinga, Mamu, Korean, Natan Lam, Tenancy, both of Satori, Kalapat Yore. 아는 거야 우린 규정들을 멀리하지 그래 보고 싶어 나는 너의 그대로를 너는 그런 내 마음 안에 있는데 넌 너무 예뻐 이미 다 알잖아 늑대들의 눈빛이 너를 향해 가잖아 넌 내게 어떤 환상도 줄 수 있어 이제 내 옆에 와도 토막에 두껍게 이제 맞아줘 아찔하게 노을 같은 너의 그 입술이 바다 같은 너의 그 입술이 내겐 어떤 별보다 이쁘지 너에게로 이어지는 기분이 Can you be my la 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 Can you be my la 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 AIYF Manipur State Council na sinjaduna Lamyanba Luching Purel Hijam Irawat the tribute taujaba kunmari suba state level Jana Neta Hijam Irawat Sheitha Eshei Changdamnaba pangthok jaragan category ani thokna khaidok chai junior amasung senior category form thajan bagi aroiba numitna 18 September 2019 Date of competition 22nd September 2019 mafam na JN Manipur Dance Academy Imphal competition asigi form pampamna AIYF office Irawat Bhavan Group Mahalteng Imphal Manipuri gi sejak singna form tang lobiduna masida upcoming singer singna saruk yabiu aduga masigi competition asi inkhalaliba sejak singidi amna soba platform mo oidini Manipur gi nongle inkhalak libi mahairoi sing isai nongmai bo yamna pambi singna saruk yabiu aisu lakjagani mayam su lakpiu aisu leramduini ko kunmari suba state level Jana Neta Hijam Irawat Sheitha Eshei Changdamnaba pangthok jaragan magalak sereng Hijam Irawat Eshei Changdamnaba je taka Eshei Changdamnaba pangthok jaragani amagalak AIYF Manipur State Council na sinjaduna kunmari amtang hayoge ko AIYF Manipur State Council na sinjaduna kunmari suba state level Jana Neta Hijam Irawat Sheitha Eshei habro category ani thokna khaidok chai junior amasung senior category last date of form submission 18 September 2019 AIYF Manipur State Council na sinjaduna pangthok jagadori mafam na koi Zen Dance Academy auditorium da no tore amtang ngangi aduna tungda sejak yamna mai pakwa ya sida harage ko ajiku kar ko Jana Neta Hijam Irawat Tuga Huzik Nasi Sina Hoige Sanathoi Mega Competition Tom TV na sillaga pangthokki baduda mana makok thongba oigibado first time gibado hari Sheitha Mega Talent Hunt mani ko som changani masi angang ni du pai Sheitha ko yamna talented oi haitar behind the scene hapak tawni ro etana kano da hapage khun ngang din khlaiwa Biju Arbin ading ang AJ masnam se thengna phangdare mai thok chinabaga aigi ming Changdamnaba sana toy ko jai ai khambo ong ka aigi ming Changdamnaba sana toy ko wi ai khambo ong le kai dagini aduga aigi babai maming na Changdamnaba baleswar ko wi aduga aigi mamai maming na Changdamnaba Gita Devi ko wi aigi china hom suje aina anni makhada ichanupi ani le aisi kari aisi hanaki mega talent show dasu laibak badagi first tajagre winner lojagre adudagi hanak pangthok sagadori ba competition sisu mayam na saruk jabiu aisu ngaram duini mayam lakpiu aduga nungai na saruk yaminasi haibaji haijage handaki sida Eshei sakibida ka uji Eshei mayam da tada ba yam tadi tanaba Eshei matik ama tong mayam da perform tausi ai haibam samgi mairan bi haiba Eshei du matem dang ngjarake haidi Eshei je kamai tau Eshei no Eshei si gazal type ni mai ka kai Eshei jo Eshei ji matan intro
ꯑꯔꯤꯕꯝ ꯁꯥꯝꯂꯤꯕꯁꯦ ꯀꯃꯥꯏ ꯀꯃꯥꯏ ꯑꯩꯕꯝ ꯌꯥꯝꯅ ꯃꯁꯤꯁꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯃꯁꯤ ꯌꯥꯝꯅꯁꯨ ꯂꯨꯕ ꯏꯁꯩ ꯑꯃꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯇꯦꯛ ꯑꯃ ꯍꯣꯏꯁꯦ ꯃꯩꯔꯥꯟꯕꯤꯒꯤ ꯋꯥꯔꯤꯕꯨ ꯃꯩꯔꯤꯅ ꯇꯥꯕꯤꯒꯗ꯭ꯔꯥ ꯂꯤꯇꯗꯤ ꯃꯔꯤꯔꯒꯦ ꯇꯥꯕꯤꯔꯣꯏꯗꯕ ꯅꯥꯄꯗꯨꯗ ꯃꯩꯔꯥꯟꯕꯤꯒꯤ ꯋꯥꯔꯤꯕꯨ ꯃꯩꯔꯤꯅ ꯇꯥꯕꯤꯒꯗꯔꯥ ꯂꯤꯇꯗꯤ ꯃꯔꯤꯔꯒꯦ ꯇꯥꯕꯤꯔꯣꯏꯗꯕ ꯅꯥꯄꯗꯨꯗ ꯁꯤꯟꯊꯅꯕ ꯄꯤꯔꯥꯡꯁꯨ ꯃꯩꯔꯤꯒꯤꯗꯤ ꯂꯩꯔꯝꯂꯣꯏ ꯈꯪꯕꯤꯅꯕ ꯊꯃꯣꯏꯁꯨ ꯃꯍꯥꯛꯀꯤꯗꯤ ꯄꯥꯜꯂꯝꯂꯣꯏ ꯃꯥꯒꯤꯗꯤ ꯄꯥꯜꯂꯝꯂꯣꯏ ꯃꯇꯥꯡꯁꯤꯗ ꯅꯨꯡꯁꯤꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯅꯥꯊꯣꯏꯅꯤꯀꯣ ꯁꯅꯥꯊꯣꯏ ꯑꯗꯨꯝ ꯃꯊꯪ ꯀꯩ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯒꯗꯕ ꯀꯩ ꯂꯥꯛꯀꯗꯕ ꯑꯩꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯁꯥꯔꯦꯒꯥꯃꯄꯥꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯌꯥꯝꯅ ꯀꯟꯅ ꯇꯧꯖꯔꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯁꯅꯥꯊꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯃꯥꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤ ꯃꯊꯪꯗ ꯑꯗꯨ ꯉꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯁꯤ ꯅꯠꯇ꯭ꯔꯥ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯁꯨ ꯂꯥꯛꯅꯕꯀꯣ ꯑꯩꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗ ꯁꯛꯆꯈꯤꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯉꯪꯖꯒꯦ ꯂꯣꯏꯁꯤꯟꯍꯧꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯍꯥꯏꯕ ꯐꯤꯂꯝ ꯑꯗꯨꯗ ꯁꯛꯆꯈꯤꯕꯅꯦ ꯑꯩꯅ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯔꯦ ꯅꯤꯡꯁꯤꯡꯂꯔꯣꯏ ꯈꯜꯂꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯔꯦ ꯑꯆꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯩꯁꯤ ꯏꯆꯦ ꯁꯨꯅꯤꯇꯥꯁꯦ ꯍꯟꯗꯛ ꯔꯐꯤ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯁꯨꯅꯤꯇꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯗꯅꯣ ꯏꯟꯇ꯭ꯔꯗꯛꯁꯟ ꯃꯆꯥ ꯑꯃꯇ ꯇꯧꯕꯤꯌꯨ ꯑꯩ ꯈꯥꯡꯉꯕꯣꯛ ꯁꯣꯔꯣꯛ ꯋꯥꯡꯃꯗꯩꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯨꯅꯤꯇꯥ ꯗꯦꯕꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯁꯤꯡ ꯏꯃꯥꯒꯤ ꯃꯤꯡꯅ ꯄ꯭ꯔꯤꯌꯣ ꯁꯈꯤ ꯗꯦꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯦꯋꯥꯔꯗꯁꯦ ꯍꯥꯟꯅꯁꯨ ꯑꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯖꯔꯛꯄꯅꯤꯅ ꯍꯤꯟꯗꯤꯒꯤ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯆꯩꯕ ꯑꯗꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯑꯃ ꯂꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕꯅꯤꯅ ꯃꯣꯏꯅꯁꯨ ꯎꯕꯤꯔꯦ ꯑꯩ ꯏꯁꯩꯗꯣ ꯇꯥꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯧꯈꯠꯂꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠꯁꯤꯡꯁꯦ ꯑꯁꯤꯗꯩ ꯂꯣꯏꯅ ꯃꯣꯏ ꯁꯦꯂꯦꯛ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯅꯦ ꯑꯦꯋꯥꯔꯗ ꯄꯤꯔꯤꯁꯦ ꯑꯗꯩ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯗꯤ ꯏꯁꯇꯦꯠ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯁꯤꯡꯒꯔꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯈꯟꯒꯠꯂꯒ ꯑꯗꯨ ꯑꯩꯒꯤ ꯏꯁꯩꯗꯣ ꯃꯣꯏꯅ ꯇꯥꯕꯤꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯀꯧꯔꯦ ꯀꯧꯔꯒ ꯑꯩꯉꯣꯟꯗ ꯑꯣꯗꯤꯁꯟ ꯇꯥꯏꯞꯇꯀꯣ ꯏꯁꯩ ꯑꯃ ꯂꯧꯋꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯁꯦꯂꯦꯛ ꯑꯣꯏꯔꯦ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯛ ꯑꯁꯨꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯦꯋꯥꯔꯗ ꯄꯤꯗꯣꯏꯅꯦꯅ ꯀꯩꯅꯣ ꯇꯧꯔ ꯄꯤꯕꯤꯔꯛꯄꯅꯦ ꯏꯆꯦ ꯁꯨꯅꯤꯇꯥꯁꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯕꯤꯌꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯔꯦꯗꯤꯑꯣꯗꯁꯨ ꯁꯛꯆꯔꯝꯃꯦ ꯑꯗꯨꯒ ꯗꯨꯔꯗꯔꯁꯟ ꯀꯦꯟꯗ꯭ꯔ ꯏꯝꯐꯥꯜꯗꯁꯨ ꯑꯩ ꯌꯥꯎꯖꯔꯝꯃꯦ ꯑꯗꯨꯒ ꯐꯤꯂꯝꯗꯁꯨ ꯑꯃꯅꯤꯗꯤ ꯁꯛꯆꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯑꯁꯨꯝ ꯈꯟꯕꯗ ꯑꯩꯁꯦ ꯐꯖꯅ ꯇꯝꯂꯒ ꯃꯅꯨꯡ ꯌꯧꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯟꯈꯤꯌꯦ ꯑꯗꯣ ꯑꯩꯅ ꯑꯝꯇꯪ ꯈꯟꯈꯤꯌꯦ ꯑꯩꯁꯦ ꯐꯖꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯒ ꯀ꯭ꯂꯥꯁꯤꯀꯦꯜꯁꯦ ꯐꯖꯅ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯖꯒꯦ ꯑꯩꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯅꯠꯇ꯭ꯔꯤꯉꯩꯗ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯖꯔꯣꯏꯅ ꯈꯟꯈ꯭ꯔꯦ ꯑꯩ ꯃꯄꯥꯟꯂꯣꯝ ꯆꯠꯈꯤꯕꯅꯦꯕ ꯇꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯦ ꯔꯐꯤ ꯑꯦꯋꯥꯔꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯕꯜ ꯑꯣꯏꯕ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯦ ꯏꯁꯩ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯛꯀꯗꯕ ꯂꯩꯔꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯦꯜꯕꯝꯒꯨꯝꯕ ꯈꯔ ꯑꯗꯨꯒꯤ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯒ ꯊꯦꯡꯅꯕ ꯏꯆꯦꯗ ꯑꯣꯏꯅ ꯍꯪꯖꯤꯜꯂꯗꯤ ꯀꯩꯅꯣ ꯏꯕꯥꯅꯤꯃꯛ ꯆꯠꯃꯤꯟꯅꯔꯒ 1 2 3 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯆꯤꯇ꯭ꯔꯥꯒꯤ ꯌꯨꯝꯗꯅꯤ ꯑꯗꯣ ꯆꯤꯇ꯭ꯔꯥꯗꯣ ꯑꯩꯈꯣꯏ 8 ꯅꯝꯕꯔꯒꯤ ꯃꯥ ꯀꯥꯈꯠꯂꯅꯤ ꯃꯥꯒꯤ ꯌꯨꯝꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯥꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯌꯥꯝ ꯁꯥꯒꯠꯂꯤ ꯃꯣꯏꯒꯤ ꯁꯥꯕ ꯂꯣꯏꯔꯒ ꯁ꯭ꯄꯣꯠꯇꯣ ꯃꯐꯝꯗꯣ ꯐꯪꯗ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂꯦ ꯑꯗꯨꯒ ꯑꯦꯖꯦꯁꯨ ꯃꯥꯒꯤ ꯑꯆꯤꯟꯕ ꯂꯩꯕꯗꯒꯤ ꯅꯪꯗꯔꯦ ꯀꯩꯒꯤꯅꯣꯗ ꯑꯦꯠꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯏꯉꯩꯒꯤ ꯃꯤꯉꯣꯟꯗ ꯐꯪꯕ ꯃꯤꯉꯣꯟda ꯎꯕ ꯅꯪꯗꯣꯏꯅꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯈꯪꯗꯣꯏꯅꯤꯅ ꯑꯗꯨꯅ ꯊꯨꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯔꯛꯄꯅꯤꯅ ꯑꯗꯣ ꯉꯁꯤꯅ ꯂꯥꯁ ꯗꯦꯠ ꯑꯣꯏꯕꯅꯤ 8 ꯅꯝꯕꯔꯁꯦ ꯑꯗꯣ ꯅꯝꯃꯒ ꯑꯦꯗꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯇꯣꯝ ꯇꯤꯚꯤꯗ ꯊꯥꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯃꯊꯪ ꯑꯃꯨꯛ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯃꯐꯝꯗ ꯂꯥꯛꯄꯤꯔꯣ ꯌꯦꯡꯅꯕ ꯃꯌꯥꯝ ꯀꯔꯝꯕ ꯂꯥꯛꯈꯤ ꯏꯁꯩ ꯁꯤꯡꯒꯔ ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯗ ꯂꯥꯛꯑꯒ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯕ ꯏꯁꯩ ꯑꯃ ꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯕ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯍꯥꯏꯒꯦ 24 state level Jana Neta Hijam Irawat kaiba Sheitha Eshei Changdamnaba 24 state level Jana Neta Hijam Irawat Sheitha Eshei Changdamnaba 24 state level as yadre. Sorry. Nasaan di yagre da.